ꯉꯁꯤ ꯇꯥꯔꯤꯛ 18 ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯣꯠꯁꯦ ꯖꯤꯔꯤꯕꯥꯝ ꯇꯨ ꯏꯝꯐꯥꯜ ꯁ꯭ꯀꯣꯠ ꯄꯨꯅꯕꯅ ꯊꯣꯛꯑꯦ ꯂꯥꯏꯌꯦꯡꯄꯣꯛꯄꯤꯗ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ 9 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯂꯥꯏꯟ ꯇꯧꯔ ꯂꯩꯔꯦꯕꯀꯣ ꯂꯩꯕꯤꯗ ꯀꯨꯀꯤ ꯀꯥꯡꯕꯨ ꯈꯔ ꯊꯣꯔꯛꯑꯒ ꯂꯝꯕꯤ ꯊꯠꯂꯦ ꯆꯠꯄ ꯌꯥꯔꯔꯣꯏꯅ ꯑꯩꯈꯣꯏꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯤꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯦ ꯃꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯦ ꯃꯩꯇꯩꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯅꯥꯒꯥꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯀꯨꯀꯤꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯤꯁꯤ ꯃꯣꯏ ꯂꯣꯏꯅ ꯊꯨꯡꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯥꯟꯒꯗꯕ ꯗꯤꯃꯥꯟ ꯁꯔꯀꯥꯔꯗꯅꯦꯕ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯇꯥꯜꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯆꯠꯀꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯍꯤꯡꯒꯗꯣꯏꯅꯣ ꯃꯌꯥꯝ ꯁꯤ ꯌꯧꯅ ꯋꯥꯔꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯊ꯭ꯔꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯊꯝꯕꯤꯗꯅ ꯉꯁꯤꯐꯥꯎ ꯊꯝꯕꯤꯔꯤꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯇꯗꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕ ꯁꯤ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯦ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯁꯤ ꯄꯨꯡ 5ꯗꯒꯤ ꯒꯥꯔꯤ ꯊꯥꯒꯠꯂꯦ ꯂꯩꯉꯥꯡꯄꯣꯛꯄꯤ ꯂꯥꯟ ꯆꯠꯂꯒ ꯂꯩꯕ ꯃꯣꯏ ꯀꯨꯀꯤ ꯇꯥꯕ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯈꯨꯜꯁꯤꯗ ꯃꯣꯏ ꯀꯨꯀꯤ ꯅꯨꯄꯤ 10ꯃꯨꯛ ꯊꯣꯛꯑꯒ ꯂꯝꯕꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯔ ꯊꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ SPMꯅ ꯀꯣꯜꯂꯤꯕ ꯖꯒꯥꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯅꯤ SPꯁꯤꯅꯁꯨ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯥꯟꯊꯣꯛꯑꯒ ꯑꯣꯏꯗꯣꯏꯔꯥ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯥꯟꯊꯣꯛꯑꯒ ꯑꯗꯨꯗꯤ ꯇꯠꯕꯨꯡ ꯀꯩꯅꯣꯁꯤꯡ ꯑꯃꯅꯤ ꯇꯃꯦꯡꯂꯣꯡꯅꯦꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯠꯄꯁꯤꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ SPꯁꯤꯅꯁꯨ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ROP ꯇꯥꯔꯤꯕ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯀꯟꯚꯣꯏ ꯆꯠꯂꯤꯕ CRPꯁꯤꯡꯁꯤꯅꯁꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯀꯨꯔꯤꯇꯤꯅ ꯃꯃꯥꯡ ꯊꯥ ꯆꯠꯂꯤꯅꯤ ꯑꯗꯨ ꯃꯣꯏ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯣꯅ ꯑꯩꯈꯣꯏ ꯃꯃꯥꯏ ꯂꯩ ꯂꯥꯛꯏ ꯒꯥꯔꯤ ꯄꯨꯂꯞ ꯍꯜꯂꯦ ꯑꯗꯨ ꯕꯣꯗꯤ ꯈꯔꯗꯤ ꯂꯩꯉꯥꯡꯄꯣꯛꯄꯤꯗ ꯈꯥꯝꯃꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯇꯦꯡꯀꯤꯒꯗꯤ ꯄꯨꯂꯞ ꯃꯃꯥꯏ ꯂꯩ ꯍꯜꯂꯦ